Tosiam PHC-da kholai leitabagi staff watpagi kholai sudabagi oxygen watpagi adumaina phibam adugi phibam adumaina phibam se adum tawraga lere sarkar na su nungsidana akhoi hospital gi improvement gi su thabak tawbiyo asi sarkar na su yengkham thokne aduga adumaina patient thok thokpase kholai sudabagi natragana staff watpagi su maram oidana adumaina phibam thokne aduna loinamak sarkar na su loinamak yingsingiyo haina request tawjare Tamenglong District ki manung chanba Tausem Public Health Center PHC da pukhalakpa masagi thamanga khaktang ngairiba nupa macha ama PHC asigi equipment matik chadabadagi angang adu leikhidre hairi Hiramasigi matang da human rights activist Paul Newmina thadorpa warol amagi matung ina Tausem subdivision ki manung chanba all mandiu dagi Ilunghyuf apokpa hegui kwang ase ngase ayo pung 10:13 rom taba duwaida Tausem gi PHC da pukhalaki Dr. Singna angang aduki thawai kannaba kana honarabasu PHC asigi equipment amasung miyoibagi punsi kanba yaba material sing matik chana leitabana maram oraga angang adu kanba ngamkhide hariba PHC asida doctor ama nurse ahum amadi attendant ama khaktana mathok tawri atoba laibak thiba amana Tausem gi manung chanba jukwa khulgi nahas singna swalumge kauba nupa Anaba ama wana saba stretcher amada haptuna kilometer humfurom khongna salaga Jiribam Hospital da laying naba pukhi Handak marak nong kana takiba maram na kul asiga samnariba lambi aduki matik pibam chadre maikai asom da leiriba miyam hingbada aduki matik ware maram aduna Water Resources Minister Awangbu Newmaina hiramasigi matang da akandu mideng changbiyo Tausem PHC asi fazana mathok tawbang jahanduna mamal yamlaba miyoibagi punsi kanba ngamhanbiyo landslide maram oraga lambi fauna bada wariba sing athubada yengsinbiyo loinana nong na maram oraga Mang takraba mahi marong amasung manamasing thariba lomi singda mateng pangbiyo haina Paul Newmina makhataragli Tosiam PHC-da kholai leitabagi staff watpagi kholai sudabagi oxygen watpagi adumaina phibam adugi phibam adumaina phibam se adum tawraga lere sarkar na su nungsidana akhoi hospital gi improvement gi su thabak tawbiyo asi sarkar na su yengkham thokne aduga adumaina patient thokpase kholai sudabagi natragana staff watpagi su maram